ahamba muktada mayam taram noksari loina channel sina ngasi thakachagdriba video se masi yum koibi nupi amana khangjindaba yadaba khara haidana ai video ma masigi episode 9 ama semage tawbne masi kaigino da khoigi lamdam sida lairiba nupi oibi singja masi nupi oibi singje aina yam yengsinjaba suna sade tasina makidi nupi oibi singje aduki matik maru oiba haiba tare imung amagidi aduna nupi oibi singje yamna thongdang sawe imung ama nungairakpa imung ama warakpada nupi oibi singge makha yam teina pol haiba tare adugi matungina ayana masigi episode ama semjege na tawjabani ngasiana lakhotjaribase khara maru oiba khara khangatjabani nupi oibi singna tawde yadraba adugumba ahallaman singna takpiramba ayamana de khangamagani sigi matangje masi kaigino da masi EMOINU ibendogi mahana pamjaba nupi pamdaba nupi na khara khandokpaduda adum adugi manung challe adumukpu hairiba singje masi ahangna topi amoina tawana semjaraga lamdam sida leriba nupi oibi singje kitang doisu makoida kanagadra khalaga semjaga doribani karigino haiba matamda akhoigi mamangi matamda di ahallaman sing asina sigumba kaya ase akhoigi nupi oibigi akhoigi thawdang singje habadi makoina khangjinda yadaba khara haibtari imungi maru oiba khara haibase masi takpi tambiram haibtari thani ahallaman sing adubu hojiki ahal sing haidi mama pa ahallaman singje masina takpadi khara de dum taangani khalle adubu hanagadi iman manadre kaigino hojiki ahallaman sing masi khangdaba kya amale maramasina ne maruina akoina hainariba pungalairu haidanaka hainaribi masi hojiki matamda laina dire kaya ama khara amadi thamnaba wane EMOINU lapha matamda pungalairu semnaba khaktoina tawe ayamana yosabi toroga semnaba adubu aina si pusalai jatai nate masi pungalairu sigi maruiba thawdang ji jokhi ahallaman singna masa masu singje minaraga wari watai kya sanaba phangba takpi tambibigi matam am phangbase masi aduki matik mamangi matam di tongnarame adu sigumbasu mangkhrabanina sigumba kya nupi oibisina khangdaba kya se khangjinda yadaba kya se khangdaba kya ama leire maramasina channel asina miyanggi khalaga nupi oibisingi khalaga lebaksigi khalaga khara lokhotchage tawjabani miyang taminasi ayhangna yam khanghaidana semjaba maktina sade larike mateng lorga semjabani aduna ahana ngasi semjabasida asubara ma yorsu miyang nga piu haidana haijari tasina makiti miyam da kanagani khalaga ngasi video si lokhotchabani nupi oibina matai maku uraga makok maru thadok piroidabani sumain haibi habidi nupi oibi singjina matai natraga maku bok kumba laidana ahallaman sing mokhogi mathakta habidar mo oibi singjina masina mokok maru thadok piroidabani habani mathangi sina mo akhoigi nupi oibina nupa naha ahallaman ge mi habidi akhoigi image shadow je masi nelaga chatpiroidabani haba masije akhoigi nupi oibi singjina akhoigi lambi de kaido oiro adigi imung manung haidi ingon de kaida leida mayam lamina barina sumaina yorokani adada mami de net kanu habani habi masi kaigino da amorom yeng phum matamda nupa naha ga naksinna kanu habugo bane mami net habisi dabu naksinnar kadoini na akanda mami ai miingi mami je lamna leitabani na sigum khara thambirame aduga mathangi sina nupi oibi singna poloi posit thampam naina thambigidabani habidi potchai mafam chana thambagi adugumani akhoigi imung amada lairiba kolik oibi ai firon oibi ai sigum potchai meam lairidana si mafam chana thammo habani mathangi sina nupi oibina imung mangol waitai waishit lamsengbada figi fijet figaina nura oidana waitai lamseng loidabani na suma hairame sigida akhoigi nupi oibisingina maruina hairibse waitai bugumba adugumba matangini masida fijet figaini tawbigino habani fijet figaini tawbuje fattena harame tawana tawgai taragasu fije mapung phaba phi ma haibe tare machet selaga tawbuje masi tawbigino masi yamna fattena sumaina haibibani mathangisina imung manungi kolik phengpham mafam ama naigedabani aduna traduna mafam khudingda kon phengpham oirabadi nomu gi laira tali imung manung adu mutkani loinana fatta haudi haidokphamsu hundokphamsu mafam ama naigedabani haidana hairami basi akhoigi kolik phengiba nupi bisingna tawbum mayam tune ina sumlo khochari bise akhoigi phengbam je hojigi matam jakholabani mafam amadabadi akhoigi phajana siamaga thamnariko adubu yam khada de akhoigi phengbam je phajana mafam chan thamdabadi amadum phengba leidana makhadum pheng awangdum pheng sumai tawbuje masi fatten hairami mathangisina phawgai chengei paiduna leiba
ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝꯕꯜ ꯌꯥꯡꯀꯣꯛ ꯄꯥꯏꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗꯕꯨ ꯌꯥꯡꯀꯣꯛ ꯄꯨꯁꯤꯟꯗꯨꯅ ꯐꯧ ꯆꯦꯡ ꯈꯩꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯂꯥꯏꯔꯕꯅ ꯃꯥꯒꯤ ꯃꯄꯥ ꯂꯩꯇꯦ ꯇꯧꯍꯩꯗꯦ ꯁꯨꯝꯕꯜ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯪꯅꯗꯕ ꯎꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯃꯗꯨ ꯁꯨꯝꯕꯜ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯧꯁꯦ ꯍꯥꯞꯄꯒ ꯃꯗꯨ ꯁꯨꯔꯒ ꯆꯦꯡ ꯑꯣꯜꯍꯟꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯇꯛꯅꯕ ꯔꯥꯏꯁ ꯃꯤꯜ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕꯅꯤ ꯊꯥꯏꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯁꯨꯔꯒ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯃꯁꯤꯗꯒꯤ ꯆꯦꯡꯕꯨꯗꯨ ꯑꯣꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝꯕꯜ ꯁꯨꯕ ꯍꯥꯏꯕ ꯌꯥꯡꯀꯣꯛ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯈꯞꯅꯕ ꯌꯥꯡꯀꯣꯛꯁꯦ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯆꯦꯡ ꯈꯞꯄꯁꯦ ꯃꯁꯤ ꯐꯠꯇꯦꯅ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯅꯠꯇ꯭ꯔꯒ 10ꯅꯤꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯆꯦꯡꯁꯤ ꯈꯞꯇꯣꯛꯑꯣꯅ ꯍꯥꯏ ꯅꯣꯡꯃꯗ ꯈꯞꯇꯣꯛꯀꯗꯕ ꯍꯥꯏꯕꯗꯤ ꯅꯨꯡꯇꯤꯒꯤ ꯈꯞꯇꯕ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯦꯡ ꯈꯞꯄꯁꯤꯁꯨ ꯐꯠꯇꯦꯅ ꯍꯥꯏꯕꯤꯔꯝꯃꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅꯦꯅ ꯍꯥꯏꯕꯤꯔꯝꯃꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯐꯨꯗ ꯆꯦꯡ ꯑꯣꯟꯕ ꯃꯇꯝꯁꯦ ꯃꯁꯤꯗ ꯆꯦꯡꯐꯨꯁꯦ ꯃꯈꯣꯟ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯨꯠ 3 ꯍꯥꯞꯆꯜꯂꯝꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯖꯣ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤꯁꯦ 3ꯔꯛ ꯍꯥꯞꯆꯜꯂꯝꯃꯣꯅ ꯍꯥꯏꯕꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯩꯖꯕ ꯈꯔꯅ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯂꯣꯏꯔꯒ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯋꯥꯏ ꯁꯦꯡꯅ ꯁꯤꯠꯆꯤꯜꯂꯒ ꯃꯇꯦꯛ ꯈꯖꯤꯛꯇꯪ ꯋꯥꯏ ꯇꯩꯁꯤꯟꯖꯔꯒ ꯂꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯊꯣꯡ ꯊꯥꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯈꯔꯗꯪ ꯍꯥꯞꯂꯒ ꯅꯨꯡꯇꯤꯒꯤ ꯀꯠꯆꯔꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯒꯤ ꯀꯥꯟꯅꯕ ꯌꯥꯏꯐꯕ ꯑꯣꯏꯍꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯧꯒꯤ ꯃꯥꯒꯤ ꯈꯨꯕꯝ ꯑꯃ ꯌꯥꯔꯒ ꯐꯨꯡꯒꯥ ꯂꯩꯔꯨꯁꯤꯗ ꯁꯨꯃꯥꯏꯅ ꯆꯥꯛ ꯊꯥꯗꯣꯛꯄ ꯍꯥꯏꯕꯅꯤ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯦ ꯃꯁꯤ ꯆꯥꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗ ꯊꯥꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯃꯁꯨ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯕ ꯃꯁꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯌꯥꯝꯅ ꯈꯪꯕꯗ ꯃꯔꯨꯑꯣꯏꯕ ꯈꯪꯗ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕꯅꯤ ꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯦ ꯑꯗꯨꯒ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯐꯨ ꯑꯗꯨ ꯇꯦꯡꯊꯣꯛꯂꯒ ꯆꯥꯛ ꯆꯗꯨꯝ 3 ꯇꯥꯔꯒ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯃꯉꯥꯡ ꯑꯩꯈꯣꯏꯒꯤ ꯄꯨꯡꯐꯝꯗ ꯑꯗꯨꯒ ꯈꯨꯃꯟ ꯄꯨꯡꯐꯝꯗ ꯑꯌꯥꯝꯕ ꯇꯧꯅꯩ ꯑꯗꯣ ꯂꯨꯋꯥꯡ ꯄꯨꯡꯐꯝꯗꯁꯨ ꯃꯁꯤ ꯌꯥꯎꯒꯗꯕꯅꯤꯅ ꯍꯥꯏꯕꯤꯔꯝꯃꯦ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯅꯥꯃꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯉꯥꯡ ꯄꯨꯡꯐꯝꯒꯤꯁꯨ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯋꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯥꯏꯔꯤꯛꯇ ꯏꯕꯤꯔꯝꯕꯗ ꯑꯩ ꯊꯦꯡꯅꯖꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕꯒꯤ ꯃꯇꯥꯡꯁꯦ ꯀꯠꯄꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯗ ꯀꯠꯄ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯆꯃꯝꯅꯕ ꯈꯔ ꯌꯥꯎꯕꯗꯤ ꯀꯃꯦꯟ ꯄꯤꯔꯛꯄ ꯈꯔ ꯊꯦꯡꯅꯩ ꯃꯗꯨꯃ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯗꯨꯗꯤ ꯀꯠꯄꯒꯤ ꯃꯑꯣꯡꯅꯤꯀꯣ ꯍꯥꯏꯕꯗꯤ ꯗꯨꯞꯅ ꯀꯔꯣꯝ ꯊꯝꯒꯗꯒꯦ ꯍꯥꯏꯕꯗꯤ ꯃꯩꯈꯨ ꯀꯥꯕ ꯄꯣꯠ ꯃꯩꯀ꯭ꯔꯨꯛ ꯅꯠꯇ꯭ꯔꯒ ꯗꯨꯞꯁꯤꯅ ꯀꯔꯣꯝ ꯊꯝꯒꯅꯤ ꯃꯩꯅ ꯀꯔꯣꯝ ꯊꯝꯒꯅꯤ ꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯩꯒꯨꯝꯕꯁꯤꯅ ꯀꯔꯣꯝ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯀꯣꯏꯁꯟ ꯑꯃ ꯇꯧꯅꯔꯛꯑꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯕ ꯑꯗꯨꯒ ꯑꯍꯟꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯨꯁꯨ ꯑꯗꯨꯝ ꯃꯥꯟꯅꯕ ꯂꯥꯏꯔꯤꯛꯁꯤꯒ ꯑꯗꯨꯅ ꯃꯁꯤ ꯆꯨꯝꯒꯅꯤ ꯈꯜꯂꯒ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯑꯩꯈꯣꯏꯅ ꯀꯠꯄ ꯄꯣꯠ ꯆꯩ ꯍꯥꯏꯕꯁꯦ ꯂꯥꯏꯒ ꯑꯩꯒꯁꯦ ꯃꯥꯌꯣꯛꯅꯒꯗꯣꯏꯅꯤ ꯂꯥꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯝꯕꯥꯜꯁꯤꯒ ꯑꯩꯒ ꯃꯥꯌꯣꯛꯅꯔꯒ ꯈꯣꯏꯔꯝꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯁꯦ ꯃꯁꯤ ꯂꯥꯏꯅ ꯁꯣꯝ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯔꯣꯝ ꯇꯥꯏ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯔꯨꯛꯁꯦ ꯃꯁꯤꯅ ꯂꯥꯏꯒꯤ ꯌꯦꯠꯂꯣꯝꯗ ꯇꯥꯏ ꯍꯥꯏꯕꯗꯤ ꯃꯤꯡꯖꯦꯜ ꯑꯃꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯕꯗ ꯀꯩ ꯍꯥꯏꯅꯤ ꯌꯦꯠ ꯑꯣꯏ ꯑꯣꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯀꯠꯄ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯀꯠꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯩ ꯅꯠꯇ꯭ꯔꯒ ꯍꯩ ꯀꯣ ꯁꯤꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯃꯩ ꯑꯣꯏꯕ ꯌꯥꯏ ꯍꯩ ꯑꯣꯏꯕ ꯌꯥꯏ ꯑꯅꯤꯁꯤ ꯏꯌꯥꯗ ꯌꯥꯔꯦ ꯁꯤ ꯑꯅꯤꯁꯤꯅ ꯂꯥꯏꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯀꯠꯀꯅꯤꯕ ꯑꯩꯒꯤꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯇꯥꯔꯅꯤ ꯑꯗꯨꯒ ꯀ꯭ꯋꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯀ꯭ꯔꯨꯛ ꯅꯠꯇ꯭ꯔꯒ ꯙꯨꯞ ꯍꯥꯏꯕꯗꯤ ꯃꯩꯈꯨꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯁꯤꯅ ꯂꯥꯏꯒꯤ ꯑꯣꯏꯔꯣꯝꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤꯅ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯇꯥꯒꯗꯧꯕ ꯑꯗꯨꯃꯥꯏꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯏꯁꯤꯡꯒꯨꯝꯕ ꯀꯠꯀꯦ ꯍꯥꯏꯔꯒꯅ ꯏꯁꯤꯡꯁꯤꯅ ꯃꯌꯥꯏꯗ ꯂꯩꯒꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏꯒꯨꯝꯕ ꯀꯠꯄꯗ ꯃꯁꯤ ꯁꯅꯥꯃꯤꯗꯒ ꯀꯠꯄꯗꯤ ꯂꯣꯡꯊꯣꯛꯑ ꯀꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯎꯞꯁꯜꯂꯒ ꯀꯠꯂꯒꯗꯤ ꯑꯅ ꯃꯍꯥ ꯆꯨꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯁꯤ ꯈꯔꯁꯤꯅ ꯑꯩꯅ ꯉꯁꯤ ꯂꯧꯈꯠꯆꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯈꯔꯗ ꯑꯣꯏꯁꯨ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯧꯈꯠꯆꯕꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯌꯨꯝ ꯀꯣꯏꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯪꯖꯤꯟꯗꯕ ꯌꯥꯗꯕ ꯈꯔ ꯍꯥꯏꯗꯅ ꯁꯦꯝꯖꯕꯅꯤ ꯃꯁꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯂꯧꯈꯠꯆꯔꯤꯕꯁꯤ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯊꯪ ꯇꯥꯕꯗꯁꯨ ꯃꯈꯥ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ QAꯒꯤ एपिसोड 2 ꯑꯃ ꯊꯥꯒꯠꯈꯤꯕꯗꯣ ꯃꯗꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯩ ꯁꯦꯝꯖꯔꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ